Sarda Devi bu RS ki candidate oina nomination tawkibaga loinana CM na NDA MLA singi meeting chair tawkre. Manipur ki Huidrom Bhumeshwari Asian 23 Athletic Championship saruk yana pagidamak India ki oina khalagle. Scotland dagi haurakhiba irang makha tana thoktanaba security forces singna combing operation chathakre. Lal Holof RPF PLA ki cadre ani fare Indo Myanmar border dagi kulai amasung IED sing pagat pangamkre. Amasung tha ahumgi manungda anirak subo oina domestic LPG cylinder amagi mamal lupa kunmapan hengat kre. Kurumjari ISCOM news meng tabiriba punama pukheroda ariba mataramna okchari hojik pau sandok na pizare. Election Commission of India ECI na Rajya Sabha gi set amamam leiba Manipur, Meghalaya, Arunachal Pradesh amasung Mizoram state sing yauna state taragi Rajya Sabha set kunmari ge Annual election tawbagi numit tha asige taranipan da lautokraba matungda Manipur BJP Pradesh ki oina Manipur BJP President Adhikari Mayum Sarda Devi bu Rajya Sabha seat ki candidate oina BJP Central Election Committee sing khalak kibaga loinana Bharatiya Janata Party BJP Manipur Senior Luchingba oina leiriba Chief Minister Yumnam Khemchand Singh na Manipur ge oina leiriba National Democratic Alliance NDA MLA Singh ge meeting chair lauduna pangthokre haire. CM na chair lauduna pangthokiba meeting aduda NDA ge MLA Singh ge virtual amasung masa yauna saruk yaki haire. Chief Minister Khemchand amaha ke Facebook post thagatpa post straight as leiriba NDA ge MLA Singh na pangthokiba meeting aduda BJP dagi Rajya Sabha ki candidate oina thagatliba A Sarda Devi da amata oina punna saugatpada yanaba purakhiba amade airlines asigi unity democratic values sing amasung women's empowerment sing asi masak thokpa public life participation sige khuthangda ngaktuna thamnabagi pandam adu uthokre haire. Panbayai Manipur gi amakhakta ngairaba Rajya Sabha seat asi BJP ge Maharaja Sana Jaubalai Shembana paire. Mahaki term asi tha asigi kunmathoi da loiragani maramasina pangthokadoriba Manipur ge amata ngairaba Rajya Sabha seat asigi BJP na candidate oina A Sarda Devi bu nominate tawrakhibani. Tha asigi tara nipan da pangthokadoriba Manipur gi Rajya Sabha election asi Manipur Legislative Assembly da pangthokani aduga election asida declaration asisu numit asimaktada haidokani. Election asigi nomination file tha asigi nipan gi nungtil pung ahum fawbagi manungda tawgadabani. Nomination asigi scrutiny tha asigi mapanda pangthokani miref che withdrawal ge aroiba matam tha asigi tara mathoidani tha asigi tara nipan da ayuk pung nipan dagi nungtil pung ahum fawba bot thadabagi matam piri aduga bot masing thiba asisu numit asigi numidang wairam pung manga dagi hogani haire. Numit asimaktada ECI na matam amatada Annual poll sing asi Rajya Sabha gi set mari leiba Andhra Pradesh, Gujarat amasung Karnataka set ahum leiba Madhya Pradesh amasung Rajasthan set ani leiba Jharkhand amasung set amamangkhak leiba Manipur, Meghalaya, Arunachal Pradesh amasung Mizoram state sing dasu pangthokani. Mathang tha July 9 dagi 12 fawba China gi Ordos to pangthokadoriba Asian Under 23 Athletic Championship 2026 da saruk yana bagidamakta India gi oina athlete
Yangkai Mari Khalakpagi Manungda Manipurgi athlete Huidrom Vumesori Yaure Mahak India represent Tauduna Nupigi 800 meter amasung 1500 meter gi middle distance event singda saruk yagani haire. Vumesori na continental competition yauba ngamlakkiba ase. Mahak na tungan ba national event singda mai pakpa ngamlakkiba asinani. Mahak na Indian Grand Prix 2025 ta 800 meter amasung open athletic meet 2025 ki 1500 meter da gold medal sing loba ngamki amade 64th National Interstate Senior Athletic Championships 2025 ta 800 meter da silver medal loba ngamki haide. Huidrom awang laikai da laibi Vumesori na mahaki athletic journey ase Sports Authorities of India SAI National Centers of Excellence NCOE Tagyal Imphal da lisingani tarataret dagi lisingani kulumdoi fawba training tauba loiraba matungda mahak na makata na Bhopal da awang bataki competition sing yawnaba sem saba horakibani haide. Mahaki akanaba performance sing asina lisingani kunmarida IOCL project Sakti program da selection pangkibaga lunana mahaki top performance sing asida SAI NCOE the Athletic Federations of India AFI amasung Indian Oil Corporation Limited IOCL Singna Chong support Tauduna Lem Janingai Oiraba Lisingani Kunipanda Los Angeles the Pangtokadoriba Olympics Games Saruk Yana Bagidamak Sem Sari Haide. Hojik Vumesori se SAI NCOE Bangalore da Italian coach Claudio Panosoge Makada Trent Tauribi athlete Amani. Mahak na national squad Yaurakiba se Mahaki athletic career da Achauba Mai Pakpa Amani Amade Indian athletics da Northeast ki oina Mai Purakpa Amani haide. SAI NERC Chagyal ge official sing member sing Amade sports fraternity sing na Vumesori na Asian Under 23 Athletics Championship ta Sarukiyana bagidama Khalakkiba sida harauba fongdok laduna Vumesori bu mai pakpa oirasunu haina fongdok narakle. Mamang tha me tara humdoida Kangpokpi district ki Kotlan amasung Jimkhul anigi marakta militant sing na ambush tawduna Thado church leader ahum amade driver ama hat ki bathodok ke matung tarakpada Kuki amasung Naga singi civilian sing fazna kraba matung da makatana Kuki amasung Naga furuf anigi marakta violence oiba thodok sing Thadoktuna Chingi district maru oina Kangpokpi amasung Ukhrul district ta thokliba irang sing asibu laksin naba security forces sing da pakshan combing operation sing chathaba hokre haide. Ngarangdagi hauna combing operation combined security force sing na Ukhrul district Litan Mahadev amasung Sinai Kaichai National Highway 202 amasung 102A ge mafam sing da pakshan na combing operation chathaba hokre haide. Security forces sing combing operation aduge manung channa Kuki amasung Naga Furup sing na kundariba mafam sing da coordinated patrol tauba area domination sing Laitinaba chathaba haukibaga loinana militant sing na saramba bunker kaya tugaiduna makata na tension laitana bagidamagta amade mafam sing aduda santi amasung tangdu laitaba hanjilaknaba security ge Jackson thorang sing kaya lokhat kre haide. Official source ki matung inna combing operation aduda security forces sing na village authority sing CSO singe representative sing unaduna security forces sing da cooperation pinaduna mafam sing aduda law and order ningtina lainaba hona kibagal loina security force sing na kunja singi punsi amusung lantum ngaktuna ikai aki akhang pirak papum namak ngakthoknaba honagani haina thajaba pikre haide. Officials sing na village authority sing amade CSO sing da appeal tawreduna Kungi ahal sing yariba makai violence oba thawong sing da yahol loidabadi amade makoi sing bo hingsa ge thodok sing dage lapna thamduna santi purakna ba honamina si haire. Official source asina makha tarduna security forces sing na paktakna chathaba haukiba combing operation sing asi makata na chathaduna kunja sing safety oina leiba ngamnaba made miyamna secure oina lainaba masung highway sing da apan ba sing yauduna chathok sin yanaba lokhat payaba security ge thabak sing lokhat pahoragani haire.
Manipur Police amasung Central Security Forces singna ching amasung tampaki chingnaba mafam singda leptana chatharakpa counter insurgency ge manung channa Security Forces singna Thoubal district ge aina thingkraba lalholuf RPF PLA gi cadre ani fabangam kibaga lonana Technopal district ge Indo Myanmar border manakta ge khulai amasung IED sing fagat pakngam kre haide. Official source ke matung ina Manipur Police amasung Central Force ke apunba team amana Thoubal District ke Lilong Police Station na konba Waithaupu Sangom Sangda Leiba Stone Crusher manaktage aina thingkraba lalholuf RPF PLA ge cadre sing ni haiba sanasam sanam matum maitei alias Tompok alias Oneman Chahi Kuntranitoi Wangu Laifam Chithek Chingya Awang Kakching District amasung Yangkokpam Premchand Singh alias Chingsang Lakpa Chahi Kuntaruk Athokpam Sadavung Thoubal District Singh asi fabangam kibaga lonana makhoi anina tongduna lakpa traka ani panba gari registration number MN01L8210 asisu fagat pangam khre haire. Security Force singna Technopal District ke More Police Station ki manung chanba Indo Myanmar border pillar 72 amasung 73 ki marakta leiba Chonjang Company Operation Base COB dage Kharomda kilometer Taranithoi rom chatlaga leiba mafam amadagi Security Force singna country mat lathot gun ama Magdinga loinana 9mm pistol ama USA na Saba .22 carbine pistol ama radio set ani improvised explosive device IEDs machak matum sing fagat pangam kre haide. Malim gi oina energy gi mamal wan khalakli ba sige manung channa tha asige manungda anirak suba oina ngasidagi hoduna domestic Changthong gas LPG cylinder amade mamal lupa kunmapan hangat kre haide. Industry source ke matung inna Delhi gi oina kg taramari dasmik ani lumba LPG cylinder gi mamal ase lupa Chamapan gatara humdoi oirambadagi nauna hengalakliba mamal asina maram oiraga cylinder amada lupa Chamapan ga nifunithoi oiragani amade Manipur state ki oina kg taramari dasmik ani LPG cylinder amagi mamal ase lupa lising amaga hungfumari dasmik manga oiraba adu haujekte lupa lising amaga marfutara humdoi dasmik manga oiragani. Source asina maka tarduna high West Asian da Lan tholakpana maram oiraga global gi oina energy supply tobada apanba lakhibagi loinana thaugi mamal asisu international gi oina hangalakhiba aduga India gi oina chahi asigi March tareta domestic LPG gas cylinder amage mamal ase lupa humfu hangalakhiba mamal ase straight own marketing company singi domestic LPG yonbage mangkiba singi compensation kharapi ba ngamnabagi damaktani haire. Haujik nauna LPG cylinder gi mamal hangatringai mamangda public sector fuel retailer singi LPG cylinder khudinge lupa chatret ka ahum mangna yoli haide. LPG gi mamal hangalakli ba se India gi oina petrol amasung diesel gi mamal lupa taret dasmik manga sinu changda hangat ki ba masung compressed natural gas CNG gi mamal ase lupa Taruki Changda Hengat Kibasige Matung Tarak Padani Haide. Petroleum products singi mamalase India gi oina revision taukrabasu marketing company singa petrol amasung diesel sing low cost yonduna leire. Industry estimate matung inna haujik marketing company singna India da petrol ase liter amada lupa taramathoi mangna yole aduga diesel na lupa kuntra humdoi dasmik taruk mangna yoli haide. Sigi mangagi ayuk angan bada Kangpokpi district ke manung chenba New Kaital Manbi area da nongna khundaba loivol khulenda khulai paiba militant singna nongmai kapsinduna attack chathakiba thodok leikidraba khulasigi village chief Letkhon Mang Haukif chahi kuntramari apokpa Munglan Haukif amasung mahake
Mirol Libi Loinabi Tin Mary Haukip Chahi Kun Manga Masung Kunja Ama Janmin Lan Haukip Chahi Kuntra Apokpa Saikol Haukip Singhe Thawayaw Draba Hakchang Sing Kangpokpi District Hospital da Postmortem Sing Pangthokpa Loiraba Matungda Ngarang Nungtil Masing Yamnaba Kuki Jom Yamna Kangpokpi District Headquarter Dagi Kilometer Kuntra Manga Sangna Coffin Rally Chatlaba Matungda Faijang da Leiba Martyrs Cemetery da Kunja Ahum Asige Aroiba Mathau Mangam Pangthokre Ngarang Chathakiba Coffin Rally Manungda Kangpokpi District Pumbada Shutdown Chathakibaga Lonana Saruk Yakiba Miyamna Leikidraba Singi Mafam da Ikai Kumnaba Utkibaga Lonana Condolence Players Sing Pangthoke Coffin Rally Aduda Saruk Yakiba Kuki Jom Miyamna Leikidraba Singi Imung Manung Singi Awabada Saruk Yaraduna Reason Asida Hingsage Thaudok Sing Leptuna Leikidraba Singi Justice Puraknaba Amade Kunja Singh Ngakpi Senbinaba Dabi Singh Tauke Leikidraba Kunja Ahumge Aroiba Leirol Chandrune Manungda Miyoi Singh CSOge member Singh KNP Manipurgi President Yauna Thomi Singh na Leikidraba Singhi Coffin Singhda Traditional Soul Singh Kudol Tamduna Ikai Kumnaba Utpagal Lonana Condolence Service Singh Amade Gun Salad Singh PK Ngarang Pangthokiba Burial Ceremony da Saruk Yabalakiba Committee ge Tribal Unity Co 2 spokespersons NJ Lunkip Kenna Fongdorakpada Kuki community na Hingsagi Thaudok Singh Thoktuna Lakiba se Khangduna Lakibadi Masige Laraba Kudam Haibabu Kuki Miyam Nangase funeral procession asida Saruk Yaduna Santi Oina Hingba Pami Haibadu Tak Lemade Asigumba Pang the Batong Ase Mukhanna Tauridabani Haike Loibol Kolenda Chotakiba attack Ase Kuki civilian Singda Matang Manau Naina Paksana Chotarakli ba attack Makal Amani Haraduna Me Tara Humdoida Church leader Ahum Hat Kiba Karam Wi-Fi Kulda Yum Maitha Kiba Sing Ase security situation Ase Yamna Fadre Haiba Takpani Thaudok Sing Ase Marilainaba authority na Kudakta Meeting Jangadabani Haike Kuki Singh na Kundariba vulnerable oiba peripheral oiba Khul Singh ase Haujik safety oidre amade Haujik Sanapati district of Fazanduna Thamliba Kuki civilian Taramari Asina Abuka Hena Charang na ba Thokhali Maramasina Central Government Armed Group Singh na Mathakta Kudakta action lokat pa Mathau Tai amade attack Singh asida Chainariba Singh Masak Khangdoktuna Logi oiba Thabak Singh lokat na ba taksin ke Tasigi Mangagi Ayuk Angan Bada Kangpokpi District e Manung Chenba New Kaitul Manbi area da Nongna Kundaba Loibol Kulenda Kulai Paiba Militant Singh na Nongmai Kapsinduna attack Chatakiba Thaudokta Leikidraba Kulasigi village chief Letkomang Haukip Chahi Kuntra Mari Apokpa Monglon Haukip Amasung Mahaki Mirolibi Loinabi Tim Mary Haukip Chahi Kun Manga Amasung Kunja Ama Janmin Lan Haukip Chahi Kuntra Apokpa Saikom Haukip Hatkiba Amadi Kul Asige Yum Taret Mai Thaduna Amangata Tokiba Thaudoka Sila suspension of operation so agreementa Yauriba Kuki militant group Kuki National Front KNF na Mari Lainade Hairaduna group Asida Sirakliba Maral Singh Yumfam Yaudabani Haina Sengdorakle Natil Jong Sadar Hills the Labour Group Asigi headquarters came Evenejar Dage Department of Information and Publicity KNF na Thadorakpa Cherolamagi Matung inna Kanagumba Luf Karana KNF ta Aranba Pauda Yumfam Oiraga Thaudok Asiga Marilena Sirakiba Mara Singase Group Asigi Mingchat Tinanaba Sinbani Haide Leikidraba Singhe Imung Manungi Awabada KNF na Saruk Yari Hairaduna Tokiba Thaudok Singaduda KNF ke Khut Yaubal Leikide Amade KNF ke Kader Singbu Civilian Natraga Armed Group Singa Muknabagi Thaudok Singda Chenahali ba se Yumfam Yaudabani Haide KNF ke statement asina makha tarduna mathong maram khangdaba verification tawjuba pauda Yumfam oiduna KNF pu maral siriba se miyamda love ase lan uhannaba honabani amade apikpa wakhal galona political gi khudong chaba Launaba Honabani Haide.
suspension of operation su agreement ke manung da lairiba KNF na makhoigi cadre sing designated camp sing da leihanduna yanakiba groove ground rules sing ngaktuna chatli haire KNF na civil society organizations sing political leaders sing amasung media platforms sing na vapna saduna sandorakliba pau sing da thazabigan wamade stakeholders sing na security amasung human rights sing ase achumba sakhi laiba amasung integrity ge purakpa ngamgani haiba public discussion tauba chumgani haire state asina makha taraduna organization asina micham sing da chothariba hingsa ge thodok sing ase condemn tauraduna organization asina santi justice amasung communal harmony sing purakna ba honaduna lakli haiduna kuki jo khul sing attack tawduna amangata thokhaliba sing khudakta lepkadabani haire Arubada Maru Paumana Pizare. Sarda Devi bu RS ki candidate oina nomination tawkibaga lunana CM na NDA MLA Singh meeting share tawkre Manipur ge Huidrom Vumesori Asian Under 23 Athletic Championship saruk yana bagidamak India ge oina khalakle Scotland dage horakiba irang makha tana thoktanaba security forces singna combing operation chathakre Lalholo of RPF PLA ki cadre ani fare Indo Myanmar border dage khulai amasung IED sing pagat pangamkre amasung tha ahungi manungda nirak suba oina domestic LPG cylinder amagi mamal lupa kunmapan hengat kre Hojik fawbagi oina di ISCOM news na pizaba Manipuri pau matang asta lushinjare meng tabi diba punamak pamuk kahana khurumjare